ꯑꯩꯒꯤ ꯃꯤꯡ ꯁꯪꯒꯤꯇꯥ ꯀꯧꯖꯩ ꯑꯩꯗꯤ MCC ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯁꯨꯡ ꯃꯩꯇꯩ all over world ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯖꯔꯤ ꯃꯗꯨꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯐꯒꯠꯂꯛꯑꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯆꯍꯤ ꯑꯃꯒ ꯃꯉꯥ ꯇꯔꯨꯛ ꯁꯨꯖꯜꯂꯛꯑꯕꯁꯤꯗ ꯐꯔꯛꯄꯒꯤ ꯑꯃꯠꯇ ꯃꯥꯏꯀꯩ ꯑꯃꯠꯇꯗ ꯎꯔꯛꯇ꯭ꯔꯦ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯄ ꯑꯣꯏꯅ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯑꯣꯏꯔꯛꯄꯁꯤꯗ ꯍꯟꯗꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯀꯋꯥꯗ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯁꯟꯖꯤꯇꯥ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯣꯞ ꯃꯌꯥꯝꯗꯨꯅ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯗꯨꯗ ꯃꯣꯞ ꯑꯃ ꯊꯣꯛꯂꯛꯄꯗꯨꯗ ꯃꯣꯞ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯨꯗꯒꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯕꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯃꯥꯅ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯕꯣꯝ ꯑꯃꯅ ꯃꯥꯒꯤ ꯖꯨꯔꯤꯗ ꯇꯥꯔꯒ ꯕꯣꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡꯗ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯒ꯭ꯌꯥꯁꯇꯨꯅ ꯃꯥꯁꯦ ꯐꯨꯜꯂꯒ she was unable to bear all those pains aduga aduna maram oiduna mahak handak laigidre mahaki mabuklungda laigiba masabusu laigidre sigumba sida akoigi haidraba thongdo nuaidraba thongdo angang do thamapan surabani adu mabuk manunga thamapan suraba angang duna mamit pangba ngamdana laigidaba magi nupina laigidabada magi nupaduna natraga magi family duna kai phauram gadage haibedu khanbada akoi tasingna nuaidaba phaujai aduga sigumba thongdo asida manipur government na hauji kari stand lobirage madugi matangda manipur government na kari khanbirage aduga kari sanjita gi damakta kari lokhatba yage haibedo madum dang akoina manipur gi government gi side gi khangjani aduga maduga loina na handak akoigi chief minister na akoigi speech ama piba matamda akoigi Imphal na palambana 7.5 years na tangai di aduga Thaubalom gi na 15 years ana adumaina panbidana adagi kawarom dagi haidi irang thogla iba maikai singse samna hairabada akoigi kitang chathabarom dagi oina tawbagi mawongda ama ngangbi ado madugi se sir akoina pamjabada as you being a leader we feel that adugumba akoina kainoshiki maitai hauzik sing tam amasung sing haiduna hauzik sumaina divide lebesda hauzik amuk akoi aduga Imphal amasung khara chathaba samna hairabada akoigi Thaubalgumba sigumba haiduna amuk sigumba amuk haido pasi tawbiganu we have to be united then only we can win this war aduga sigumba crisis ama conflict ama overcome tawge haitargadi akoi unite oidaba yade sahi 35 rule tawragasu sahi 3 rule tawragasu if you are working akoina phajana thabak se tawtargadi sahi amadasu sumaina thoiba thawdok se thohalamdaba yayena khanjai aduna akoina sigumba singse use haidi akoigi sumaina divide tawbi bagi mawong se tawbiganu haiduna akoina DMCC ge maikai dagi sir request tawjai mayam punamakku khurumjari ai Delhi DMCC women's wing taraptagi wahai khadang haidage handak kautrukta mapam da chatlaga chak chaba chacharuba surbala kaubi nupi macha amabu bom na ta kapaktana macha nupi su sokpa aduga ma su sok sire macha nupi dun hospitalize tawre asumna suk sathiba nupi angangda solakpa hanadi makhoi masen angam kapna raba amaromdadi phaba aduga hujikti yumda leiba yumda thabak tawjaraka leiba yumda mapamda no hadok chak chaba chacharubada bo siba yaksala abasida tuminna leithoktana yengdana leiraga kanadabada aduda adada adulamduna aduna minister oirame ada oirame na tawdana hareng tureng tawraga leire thongnariba lansida mai onsinbiyo aikhoigi ikai khumnajariba khoi chief minister aina amukasu request tawjari thongnariba ngasigi lansi karino haido mai amta onsinbiyu aduga angang nubida macha angang macha khanaba dongna tawbasi tawbiganu aduga amka hanjan aina so haijari hui thoi balanse bom yaura bani adagi kano yaura bani masisida onsin miraga karamaina khoi manipur si santi amtang purak kadage haibado adu oina khanbiyu haina request tawjari